TV discussion amada P Sonamani na fongdokkiba wafam adu huina khonggadabada gadhana khongbani Pung 94 gi manungda Sengdokkadabani haina Kanglaipak Minority Welfare Organization Kmwo na thadorakpa cherol amana khangalakli ngasi nongmanini gi mamangda pangthokkiba TV discussion channel amada socio-political commentator P Sonamani na fongdokkiba wafam adu Muslim lining chatpa singbu thawai usitabani maramaduna Sonamani na ngasi dagi tharaga Pung 94 gi manungda Muslim lining chatpa singda Sengdokkadabani hairi Sonamani na TV discussion aduda Muslim lining chatpa singna hauzik changsileba khongjang asibu irang pambo oina uhanbaga loinana khongjang changsinbagi mahutta Supreme Court wakatpana fai haiki organization asina hainingbadi P Sonamani na haidragasu Islam lining chatpa singna Supreme Court chatuna petition file tawribani haiman singmalabasu pasingthoi haiba adu tagani lup asina hangngingliba wahangdi Islam lining gi maramda P Sonamani na kayamuk yamna khanghaibagi haiba asini Parliament Work for Amendment Bill Act on Kiba Yaning da Bafong Doctuna Islam lining chatpa singna chumna khaki santi gi khongjang changsin jabani changsin kiba khongjang sing aduda kanagumba amata gi lanthum maru oina BJP lenga ki property amata sokiba leite loina na lamda masigi miyam dasu ayet apan amata pi kiba leite masida Sonamani na khongjang changsi leba miyam bulana uhanna ba hotnarakpa asi laibak thibani changsin leba khongjang asi center lengaktani center da paliba BJP lengakta Islam lining chatpa singna pendaba kholau lauzabani masida mathau dinatana Sonamani na mathau sarakpadi huina khonggadabada gadhana khongba tagani hairi cherol asida makhatana hai center da lairiba luchingba singna Islam lining chatliba singi mayokta chatharakliba thabak thawong kayagi mayokta Manipur da lairiba Islam lining chatpa singna agitation macha tawzaba asida Sonamani na aduk yamna nungaitabagi mawong amadi Manipur da lairiba pangal singna changsiliba santigi khongjang singa sibu karemnabagi mawong da nganglakpa asidi pangal kunaida pukning sonthahalle Sonamani na ahayapa saduna migi lining da khut thingzin birakanu makhatana chatharaklabadi Manipur da lairiba maitai pangal Islam lining chatpa singna P Sonamani gi mathakta akanma wafam kaya thamlakpaga loinana thokhaidaba thodok sing thoklakpa yai hairi Manipur gi chahi ani henna mama mapa gi matambakta nauthi saduna lairik laisu tamgadaba mahairoi kayana khutta khutlai paiduna Manipur kannaba hotnakiba adusu irang sagatpa oina ubibra matamadudadi P Sonamani kadaida lotuna lairubage Manipur kange haiduna khongjang changsin kiba miyamsu Sonamani na irang sagatpa oina khalabra maramasina P Sonamani na haikiba wafam kaya adu Pung 94 gi manungda Islam lining chatpa singda sengdoktuna punna wakhal taminagadabani P Sonamani na mamuttana sengdoktriba fawbadi Muslim gi oiba thabak thauramda saruk yaba amadi wangangba yakhiroi migi chatnabi lining laisolda kuthingzinbagi mahutta nasagi lining na chawkhatnaba oina hotnabiyu matamaduda aikoi punna nungsi chanaba purakani haiba asi loop asigi thazabani loinana TV discussion tawba matamda lining gi matangda khanagadaba oirabadi hiramadugi matangda khanghairaba miyoising khaktamak oina unabiyu haina P Sonamani na saruk yahankhiba TV channel dasu appeal tawrakli